ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯌꯨꯝꯊꯪꯅꯕ ꯏꯟꯗꯣꯝꯆꯥ ꯑꯃꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯕ ꯑꯍꯤꯡ ꯑꯗꯨꯗ ꯏꯟꯗꯣꯝꯆꯥꯁꯤ ꯎꯔꯥꯎ ꯊꯔꯥꯎꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯨꯝꯊꯪꯅꯕꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎꯅꯔꯛꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯃꯃꯝ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤ ꯌꯥꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯅꯨꯄꯥ ꯉꯥꯛꯇ 5ꯅꯤ꯫ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯈꯔꯁꯨ ꯐꯤꯡꯒꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯍꯨꯞ ꯍꯨꯞꯇꯨꯅ ꯍꯦꯛꯇ ꯆꯣꯡꯊꯣꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃꯝꯕꯗꯒꯤ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯅꯔꯒ ꯌꯨꯝꯊꯪꯅꯕꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯟꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯟꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ ꯍꯨꯔꯥꯟꯕ ꯆꯪꯉꯤꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯄꯥꯛꯄ ꯃꯅꯤꯡꯂꯣꯝꯗ ꯆꯪꯉꯨ, ꯑꯣꯛ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯥꯜꯂꯤ, ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯃꯅꯤꯡꯂꯣꯝꯗ ꯆꯪꯉꯨ ꯑꯗꯨꯒ ꯌꯦꯡꯉꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯨ ꯀꯣꯏꯊꯤ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯑꯃꯅ ꯏꯟꯗꯣꯝꯆꯥꯒꯤ ꯑꯣꯛ ꯂꯣꯏꯔꯤꯕ ꯑꯣꯀꯣꯜꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯩꯅ ꯌꯦꯅꯈꯥꯒꯤ ꯋꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯀꯨꯌꯦꯡ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯅꯥꯎ ꯅꯨꯄꯥꯅ ꯗꯗꯥ ꯁꯤꯗ ꯀꯩꯅꯣꯝ ꯇꯧꯔꯦ, ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯆꯪꯉꯒ ꯌꯦꯡꯉꯨꯕꯗ ꯏꯟꯗꯣꯝꯆꯥꯒꯤ ꯍꯟꯗꯛꯇ ꯃꯆꯥ ꯀꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕ ꯑꯣꯛ ꯃꯆꯥ ꯑꯃ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯇꯥꯃꯣꯆꯧ ꯍꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯣꯆꯧꯁꯨ ꯑꯉꯛꯄ ꯑꯃ ꯄꯣꯛꯈꯤ꯫ ꯑꯩꯈꯣꯏꯗꯁꯨ ꯇꯥꯃꯣꯆꯧꯅ ꯏꯟꯗꯣꯝꯆꯥꯗꯨ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛꯇ ꯆꯪꯉꯣ ꯍꯥꯏꯌꯨ, ꯅꯈꯣꯏ ꯀꯅꯥꯅꯣꯝꯃ ꯆꯠꯂꯒ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯀꯧꯔꯒꯦ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥ ꯀꯧꯕ ꯃꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥꯗ ꯏꯟꯗꯣꯝꯆꯥ ꯅꯪꯒꯤ ꯑꯣꯛ ꯃꯆꯥ ꯑꯃ ꯃꯉꯛ ꯀꯛꯑꯒ ꯂꯩꯔꯝꯃꯤ, ꯃꯅꯤꯡꯗ ꯑꯃꯨꯛꯇ ꯆꯪꯉꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯀꯩꯅꯣ ꯄꯥꯛꯄ ꯑꯣꯛꯅꯥꯎ ꯃꯆꯥ ꯑꯃ ꯃꯉꯛ ꯀꯛꯑꯝꯃꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯏꯟꯗꯣꯝꯆꯥ, ꯃꯥꯒꯤꯗꯣ ꯑꯣꯛꯇꯣ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯃꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯒꯦ ꯇꯧꯔꯝꯃꯤꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯆꯪꯉꯔꯣꯏ ꯁꯤꯗ ꯂꯩꯍꯧꯔꯒꯦ, ꯏꯟꯗꯣꯝꯆꯥ ꯅꯪ ꯑꯃꯨꯛꯇ ꯆꯪꯉꯒ ꯌꯦꯡꯉꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯂꯥꯎ ꯄꯥꯛꯄ ꯆꯪꯉꯨꯁꯤ, ꯉꯁꯤ ꯉꯔꯥꯡꯁꯦ ꯃꯅꯤꯡ ꯃꯌꯥꯁꯤ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯏ꯫ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯒꯅ ꯀꯅꯥꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯁꯥ ꯁꯟꯁꯨ ꯄꯨꯈꯣꯡꯗ ꯈꯣꯡꯏ꯫ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯄꯨꯡꯀꯤꯗ ꯀꯤꯔꯦ ꯏꯁꯥꯁꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥꯅ ꯉꯁꯥꯏ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯗꯣ ꯃꯤ ꯃꯁꯛꯇꯤ ꯎꯗꯅ ꯂꯥꯎꯔꯤꯔꯣ? ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯁꯛ ꯎꯔꯒ ꯂꯥꯎꯕꯒ ꯃꯥꯜꯂꯨꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯄꯥꯛꯄ ꯃꯤ ꯃꯁꯛ ꯎꯕ ꯎꯗꯕ ꯑꯣꯛ ꯑꯁꯤ ꯀꯨꯈꯣꯡ ꯑꯃ ꯆꯥꯗꯕꯗꯒꯤ ꯍꯨꯔꯥꯟꯕ ꯆꯪꯉꯕꯖꯥꯔꯥ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯕꯅꯤ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯁꯨꯃꯥꯡꯒꯤ ꯏꯟꯗꯣꯝꯆꯥꯒꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯇꯥꯃꯣꯆꯧꯅ ꯄꯥꯛꯄ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯏꯟꯗꯣꯝꯆꯥꯗꯨ ꯁꯤꯗ ꯆꯪꯉꯛꯑꯣ ꯍꯥꯏꯌꯨ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯑꯣ ꯆꯪꯉꯦ ꯄꯥꯛꯄ ꯂꯥꯎꯍꯦ ꯆꯪꯉꯨꯁꯤ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯗꯣ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯟꯗꯣꯝꯆꯥꯁꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ, ꯀꯅꯥꯅꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯣ ꯌꯥꯏꯅ ꯑꯃꯨꯛ ꯏꯟꯗꯣꯝꯆꯥ ꯑꯩꯗꯤ ꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯣꯛ ꯍꯨꯔꯥꯟꯕ ꯂꯥꯛꯄꯕꯨ ꯃꯥꯜꯂꯛꯇ꯭ꯔꯦ, ꯀꯩꯅꯣ ꯐꯠꯇꯕ ꯇꯧꯔꯝꯕ ꯃꯥꯜꯂꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯀꯩꯅꯣ ꯑꯃꯇ ꯌꯦꯡꯊꯣꯛꯎ, ꯍꯟꯗꯛ ꯂꯩꯔꯛ ꯈꯨꯜꯂꯛꯁꯦ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯤ, ꯍꯨꯔꯥꯟꯕꯕꯨ ꯂꯥꯛꯏꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯆꯪꯉꯤꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯃꯐꯝ ꯑꯁꯥꯏꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯃꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯦꯡꯒꯗꯕꯅꯤ꯫ ꯑꯣꯛꯁꯤꯁꯨ ꯍꯨꯔꯥꯟꯕꯅ ꯍꯨꯒꯦ ꯈꯜꯂꯕꯗꯤ ꯁꯨꯃꯥꯏꯅ ꯑꯣꯛꯁꯤ ꯃꯉꯛ ꯁꯝ ꯀꯛꯑꯒꯗꯤ ꯊꯅꯝꯃꯣꯏ, ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯣꯛꯁꯤ ꯑꯣꯀꯣꯜ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧꯁꯤꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯀꯀꯥ ꯇꯦꯝꯕꯗꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯏꯟꯗꯣꯝꯆꯥꯒ ꯑꯕꯨꯡꯉꯣꯒꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯀꯀꯥ ꯇꯦꯝꯕꯗꯣ ꯍꯜꯂꯛꯑꯣ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯃꯣꯏꯁꯨ ꯀꯤꯔꯕꯅꯤ ꯇꯧꯔꯤꯁꯤ, ꯃꯥꯁꯨ ꯍꯜꯂꯛꯄꯨꯗꯤ ꯍꯜꯂꯛꯑꯅꯤ, ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯈꯛꯇ ꯂꯩ ꯍꯥꯏꯗꯅ ꯑꯩ ꯀꯤꯅꯕ ꯑꯣꯏꯅꯅ ꯇꯧꯔꯛꯏꯕꯖꯥꯔꯅꯦ ꯑꯉꯥꯡꯁꯥ, ꯑꯩꯗꯤ ꯏꯇꯣꯝꯗ ꯂꯩꯕꯕꯨ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯅ ꯑꯃꯨꯛ ꯑꯉꯧꯕꯤ ꯀꯤꯔꯨꯅꯨꯗ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯏꯆꯥ ꯃꯌꯥꯝꯁꯨ ꯂꯩꯔꯤ, ꯐꯔꯦ ꯀꯌꯥ ꯂꯨꯅꯁꯨ ꯈꯟꯖꯜꯂꯨꯅꯨ, ꯅꯪ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯅꯪ ꯀꯤꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯊꯧꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯊꯪꯅꯔꯤꯕ ꯅꯥꯀꯤ ꯑꯁꯤꯗ ꯑꯃꯁꯨ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯅꯕꯅꯤ,
ꯐꯔꯦ ꯏꯆꯥꯅꯨꯄꯥꯁꯤꯡꯒ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯇꯨꯝꯅꯤꯡꯉꯛꯑꯦ ꯌꯨꯝꯗ ꯆꯪꯉꯒꯦ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥ ꯏꯃꯥꯗꯤ ꯌꯨꯝꯗ ꯆꯪꯉꯛꯈꯤ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯉꯥꯗ ꯄꯥꯄ ꯈꯝꯕ ꯅꯈꯣꯏ ꯈꯔ ꯏꯟꯗꯣꯝꯆꯥꯒꯤꯗ ꯑꯍꯤꯡ ꯂꯦꯛꯄꯤꯌꯨ ꯅꯈꯣꯏ ꯀꯀꯥ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯏꯟꯗꯣꯝꯆꯥꯁꯨ ꯀꯤꯔꯦꯅ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯍꯥꯏꯔꯛꯈꯤ ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯉꯥꯁꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯈ꯭ꯋꯥꯏ ꯑꯍꯟꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯕꯅꯤ나 ꯑꯍꯤꯡꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯦꯛꯑꯔꯣꯏꯒꯦ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯟꯇꯣꯛꯅꯔꯒ ꯂꯦꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯅꯈꯣꯏ ꯀꯀꯥ ꯂꯩꯔꯝꯃꯒꯗꯤ ꯍꯥꯏꯔꯣꯏꯗꯕꯅꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯃꯉꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯔ ꯑꯅꯤꯔ ꯑꯩꯒꯤꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯌꯥꯝꯁꯦ ꯃꯔꯥꯡ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯣꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯂꯣꯏꯅ ꯆꯪꯅꯔꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯑꯃꯨꯛ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯔꯝꯃꯤ ꯑꯩꯁꯨ ꯑꯩꯒꯤ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯈꯤꯒꯦ ꯈꯟꯗꯨꯅ ꯇꯨꯝꯊꯔꯝꯃꯤ ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯑꯩꯒꯤ ꯃꯪꯁꯤꯗ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯉꯝꯃꯤ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯁꯛꯐꯝ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯡ ꯂꯩꯕꯥꯛ ꯃꯈꯥꯁꯨ ꯇꯥꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯏꯟꯗꯣꯝꯆꯥꯒꯤ ꯅꯨꯄꯥꯗꯨ ꯑꯣꯟꯊꯣꯔꯛꯈꯤ ꯃꯪꯒ ꯑꯣꯏꯔꯦ ꯑꯀꯤꯕꯁꯦ ꯖꯥꯠ ꯑꯣꯟꯗꯨꯅ ꯎꯔꯝꯃꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯊꯣꯛꯑꯒ ꯂꯩꯔꯝꯃꯤ ꯄꯨꯡ ꯌꯦꯡꯉꯨꯕꯗꯁꯨ ꯄꯨꯡ 8:30 ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯣꯏꯗ ꯅꯤꯡꯉꯤ ꯑꯗꯣ ꯄꯨꯡꯗꯤ ꯌꯧꯔꯒ ꯂꯩꯔꯝꯃꯤ ꯃꯪꯗꯅ ꯃꯔꯣꯜ ꯑꯃ ꯀꯩꯅꯣ ꯎꯔꯤꯗꯨꯕꯨ ꯀꯤꯕꯨ ꯀꯤ ꯐꯔꯦ ꯇꯨꯝꯕ ꯍꯧꯒꯠꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯝꯃꯤ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯏꯃꯨꯡꯗꯒꯤ ꯃꯤꯡꯁꯦꯟ ꯁꯝꯆꯦꯠ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯕꯕꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯐꯝꯃꯒ ꯃꯤꯡꯁꯦꯟ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯅ ꯍꯣꯔꯦꯟꯗꯤ ꯅꯪꯒ ꯅꯅꯥꯎ ꯑꯇꯣꯝꯕꯁꯤꯒ ꯅꯕꯥꯅꯤ ꯅꯗꯣꯝꯆꯥꯒꯤꯗ ꯑꯍꯤꯡ ꯂꯦꯛꯍꯟꯒꯅꯤ ꯍꯥꯏꯅꯤ ꯅꯪꯕꯨ ꯉꯝꯗꯣꯔꯤꯕꯣ ꯍꯪꯉꯛꯏ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯏꯃꯥ ꯑꯃ ꯇꯧꯔꯦ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯕꯣ ꯇꯥꯃꯣꯌꯥꯏꯒ ꯇꯥꯃꯣꯆꯧꯒ ꯑꯣꯏꯅ ꯑꯍꯤꯡꯗꯣ ꯂꯦꯛꯍꯜꯂꯨ ꯑꯩꯗꯤ ꯈꯔ ꯀꯤꯒꯜꯂꯤ ꯃꯪꯗꯅ ꯃꯔꯣꯜ ꯑꯃ ꯑꯀꯤꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯔꯝꯃꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡꯗꯣ ꯈꯔ ꯂꯦꯛꯄꯤꯔꯨꯆꯣ ꯂꯝ ꯂꯥꯞꯅ ꯆꯠꯂꯒ ꯑꯍꯤꯡ ꯂꯦꯛꯎꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟ ꯊꯪꯅꯅ ꯂꯩꯔꯁꯤꯕꯣ ꯅꯗꯣꯝꯆꯥꯁꯨ ꯀꯤꯕꯒꯤ ꯅꯈꯣꯏꯗ ꯍꯥꯏꯖꯔꯤꯅꯤ ꯂꯦꯛꯄꯤꯔꯨꯆꯣ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯀꯣꯟꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯗꯤ ꯏꯟꯗꯣꯝꯆꯥꯅ ꯃꯈꯣꯏ ꯁꯨꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯜꯂꯒ ꯀꯧꯔꯛꯈꯤ ꯃꯩꯄꯥꯛꯕꯨꯡꯕꯤ ꯅꯈꯣꯏ ꯂꯩꯕ꯭ꯔꯣ ꯍꯪꯉꯛꯏ ꯃꯗꯨꯗ ꯏꯃꯥꯅ ꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯑꯉꯧꯕꯤ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯏꯆꯦ ꯉꯔꯥꯡꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯇꯣꯝꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯔꯦꯟ ꯑꯉꯥꯡꯁꯤꯡꯗꯣ ꯆꯥꯛ ꯇꯣꯛꯅꯔꯒ ꯑꯩꯒꯤꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯈꯔ ꯂꯦꯛꯄ ꯂꯥꯛꯎ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏ ꯑꯉꯧꯕꯤ ꯄꯄꯥꯒ ꯑꯩꯒꯅꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯃꯈꯣꯏ ꯁꯨꯅ ꯍꯜꯂꯛꯑꯒ ꯊꯥꯔꯛꯑꯒꯦ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯪꯉꯝꯃꯤ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯏꯆꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯇꯣꯛꯑꯦꯗ ꯀꯤꯖꯗꯅ ꯉꯁꯤꯗꯤ ꯆꯥꯛꯀ ꯉꯟꯇꯥꯅ ꯊꯣꯡꯗꯣꯛꯑꯒ ꯆꯥꯊꯣꯛꯏ ꯐꯔꯦ ꯑꯗꯣ ꯏꯆꯦ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯈꯔ ꯍꯦꯛ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯈꯤ ꯏꯃꯥꯅ ꯑꯃꯨꯛ ꯅꯪꯕꯨ ꯆꯥꯛ ꯇꯣꯛꯏ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯍꯣꯏꯗ ꯐꯔꯦꯗ ꯃꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯆꯥꯛ ꯉꯟꯕꯁꯤꯃꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯣꯡꯀꯠꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯍꯣꯔꯦꯟ ꯄꯨꯡ 9 ꯇꯥꯗꯣꯔꯤꯅꯦ ꯑꯗꯣ ꯅꯪ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯑꯩ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯆꯪꯉꯣ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯈꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯉꯥꯁꯦ ꯆꯥꯛ ꯆꯥꯔꯤꯉꯩ ꯕꯕꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯗꯣꯝꯆꯥꯗꯣ ꯉꯁꯥꯏ ꯋꯥꯏꯗꯁꯨ ꯍꯥꯏꯔꯝꯕꯅꯤ ꯑꯍꯤꯡ ꯂꯦꯛꯄꯒꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯈꯔ ꯆꯠꯂꯒ ꯑꯍꯤꯡꯗꯣ ꯂꯦꯛꯄꯤꯔꯨꯆꯣ ꯍꯥꯏꯔꯛꯈꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯗꯤ ꯉꯁꯤ ꯉꯝꯒꯗꯕ ꯃꯥꯟꯗꯔꯦ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯜꯂꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯇꯥꯃꯣꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯅꯪ ꯉꯁꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯅꯁꯥ ꯅꯨꯡꯉꯥꯏꯁꯨ ꯈꯪꯉꯤ ꯅꯨꯡꯉꯥꯏꯇꯦꯁꯨ ꯈꯪꯉꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯔꯛꯈꯤ ꯇꯥꯃꯣꯆꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯆꯤꯟ ꯈꯨꯝꯒꯦ ꯇꯧꯕꯗ ꯕꯕꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯤꯅ ꯉꯥꯡꯉꯛꯈꯤ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ ꯆꯥꯛ ꯆꯥꯔꯤꯉꯩ ꯋꯥ ꯉꯥꯡꯒꯅꯨ ꯐꯠꯇꯦ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯏꯄꯥ ꯁꯤꯟꯗꯣꯛꯄꯤꯔꯒꯦ ꯄꯥꯛꯄ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯑꯗꯨꯝ ꯑꯍꯤꯡꯗꯣ ꯂꯦꯛꯀꯗꯕ ꯅꯠꯇꯦ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯁꯤꯒ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯅꯥꯏꯅꯗꯨꯅ ꯂꯦꯛꯀꯗꯕꯅꯤ ꯅꯈꯣꯏ ꯀꯥꯀꯥ ꯇꯦꯝꯕꯁꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯥꯁꯨ ꯌꯨꯝꯗ ꯌꯧꯔꯛꯄꯁꯨ ꯌꯥꯔꯦ ꯑꯉꯧꯕꯤꯅꯁꯨ ꯂꯥꯛꯑꯅꯤ ꯍꯥꯏꯔꯕꯅꯤ ꯑꯗꯨꯅ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯑꯗꯨꯅ ꯅꯪꯒ ꯅꯅꯥꯎ ꯑꯇꯣꯝꯕꯁꯤꯒ ꯉꯁꯤꯗꯤ ꯂꯦꯛꯃꯤꯟꯅꯔꯨꯔꯣ ꯍꯌꯦꯡꯅ ꯅꯈꯣꯏ ꯇꯥꯃꯣꯆꯧꯒ ꯇꯥꯃꯣꯌꯥꯏꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯖꯔꯅꯤ ꯍꯥꯏꯔꯛꯈꯤ
Babagi wafam aduda isu karimata khumde. Wakanda so ise numito ahing leudaba yararoi ningammi. Asumna ise sakto ba matung tana ahing lekpadu salami. Indom sa su masa pikpaduga leirammi. Akoina ahing lekpiba lakpibaduda masu yamna haraw sarami. Engona su pakpa nangonda tare do nungaiti. Aduna khoi talasu tanna khara-kharadi sida ahing lektaba yararoi hairei. Aina muk tande de indom sa ngasidi karisu tawraktrabo. Aida ngarang indom sa na maning mayate mi laibagi mawongdaga. Yamna tawi haikibado hangammi. Indom sa na mukhoi ne ngasidi karisu tawraktre. Ado nanga pika na khoi kakagi phamong ngasida tummo ko. Zanida na chinanaw ani tumba hairei. Aina mu zanida adugide ado indom sa. Kure na muk maning mayada sasan khongabadi. Aida handakti thangsang ama pairaga waina senthoadabani. Indom sa na khoige thangjaw karaida lei. Aigi tumpa manakta thamge haidana. Akoy se ngayak phagi tongnaramaga magi tumba muk sangnarami. Aduga aigi waina di migi yumda tumba si isagi waina kaya hinazaramde. Aduna aidi numito tumba kaya yaramde. Mapanda kana lai kari makhon tage haidana. Aidi tumdabi atum leirami. Wakanda sokara thuna nungala abadi phakrani da khalami. Adumna sum wakal tongna ka aduda thialiba phaklang gari aduda munna dum yengaga leirami. Pungsu tabli satpaduna yamna wana pung baro tarakadore. Inaw no pado di mati kan na nakhokduna tumli. Ngayaki matong pung baro taramday matamadayda. Mapanda inom sagi luwaliba oksing ado karigumba masangag pagi mawongda kongag pahawraki. Maduda inom sasu tumamadagi puklaw na hawalay. Aiso hipam madu puklaw na hawalaga kang kadang nasay. Ay na thamkiba thangjaw ado paktaraga yengamni. Inaw no pato madaso ay na wangang dabi masanom duna. Tumba hawgalo haidana masado no mammi. Indom sana so ingonda ingit piraki karigumba malae haidana. Madudage se puklaw na hawgalaga thangdu so paikhalaga. Yung maduge maningthong mapada tumina lumaga yengammi. Indom sa so igi tungda lepli. Inang nupa tumada so masado hakam wawasan duna. Akoy ginakta sangay. Madude indom sa gayga na tumina layo tam na sang o hayrammi. Matamaduda koy na mapanda yenguba matamda di kanaso layba di uramdi. Tawbadabo indom sana lujari ba sasan oksing adudi. Karigumba malakbagi mawongda pukhongda khongammi. Matawduda koy so angakpa mo oirammi. Adumna sumuna yenglengay indom sagi okon manakta. Oksak thakpagi lukha khomo bagi thamba batin mayam singado. Okon mathagadudagi batin ani ahum masama tomda. Makhada gonggong ontharaki. Miswa matalayba natte. Matawduda kona thangdadi ay su isada kiba mapoglaki. Ayda nata na mabani sumong matawduda kizarakpadagi. Akoy sa tamna wangang narami. Karino sibo hay narami. Adum na maningthong itong marum maduda lumdo na layringay. Maningthong ado gonglaw na mapandagi miya man na yerakpadaw na. Thong aduda kan na yerakhi. Maduda akoy humse pukhange khangi. Maduda gay so kina kiba sa kina kisalabadi. Kan na lauraga pay haybado mataw adum na aysi. Maningthong ado hangtuoga kan na lauraga thangjawaduga. Mapanday si uraw tharaw ba tawraga senthomi. Miko baduda angak pa ni masakti ude mi masin kibagi mawongda. Indom sagi maningi warak mong song adom na sago magkari kumbama. Halang na song kibagi mawongda song ba warak mong song marakaduda. Kanayang na sensan ki. Matawduda iso pungakit ngaki. Isada song kiba so sumahinggalaki. Ay danata na indom saga inawang nupato baduga so. Mabani sangak na muna yeng to nalay. Ngayaki matong baba tamo sa uhay so sensan naraki. Aduga kaydawragi hangnari. Ay so ngayak sap yung nawangang dabi wapal na doon na muna yenga kalayrami. Tamoyay nga so ay kutapay ba thangzawado tap na laurami. Aduga yung wanda pakpak kay dawrino kanano mira karino hangay. Maduday si mitsetam na pangaga swor siya muktang sanga kola ba matong. Makwayrom da olaga som na hayrami. Indom sagi na nubidang tingang kanda heksangi si masimi nati. Lakay sida mi patabalere mahizado sayang toksalay. Aduna tubada indom sa may ba matanaw. Ay na haibada nata na indom sa kung asagi mong matawado. Uhawra ba natro hangammi. Indom sa su oy iba mong matawado dahil pamtapong kang dabadagi. Makada ungaga pamdaki. Baba na so kanano ni hujikidubo. Laitin na muk sanari sinawontok paniko. Ay gum na ngobi may ba matanaro. Nangging kwalestamina zaza toksinbire hayrammi. Numitugi nong hingaan baga indom sa na kwiti tiruraga. May ba mayum maduda puraki. Aduga thokiba thogdok pumba maibaduda wari sitnana tamduna maibaduda khangalammi. Laiba maibadu so kogi wari do hana phajana munna tarba matung. Magi oiba wakhalon so hairakhi.
ꯅꯈꯣꯏ ꯁꯥꯏꯗ ꯅꯛꯅ ꯃꯥꯏꯕꯒ ꯂꯩꯕ꯭ꯔꯣ? ꯑꯗꯣ ꯃꯥꯅ ꯇꯧꯔꯛꯄꯗ ꯆꯪꯕ ꯉꯝꯗꯅꯕꯗꯤ ꯑꯩ ꯇꯧꯕꯤꯔꯝꯃꯒꯦ. ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯂꯥꯡꯉꯨ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯅꯨꯃꯤꯠꯇꯣ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ. ꯂꯥꯏ ꯈꯨꯔꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯟꯗꯣꯝꯆꯥꯗꯨꯒꯤ ꯅꯨꯄꯥ ꯀꯀꯥ ꯇꯦꯝꯕꯁꯨ ꯅꯍꯥꯟꯈꯩ ꯂꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯑꯝꯃꯤ. ꯃꯥꯁꯨ ꯂꯥꯏꯇꯤꯟꯒ ꯈꯣꯏꯔꯝꯃꯝꯕ ꯃꯇꯧ ꯀꯌꯥꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯥꯕꯖꯥꯠꯅꯤ. ꯀꯩꯗꯧꯅꯔꯒꯦ ꯍꯪꯉꯛꯏ. ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯝꯅ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ. ꯀꯀꯥꯗꯨꯁꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯀꯅꯥꯅꯣ ꯃꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛꯄꯨ ꯂꯥꯏ ꯁꯥꯟꯅꯔꯤꯕꯗꯤ? ꯑꯗꯨꯒ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯁꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯀꯀꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯀꯀꯥꯗꯣ ꯂꯥꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯔꯝꯕ ꯃꯅꯤꯡ ꯃꯌꯥꯗ ꯇꯧꯔꯝꯕ ꯀꯌꯥꯗꯨ ꯈꯪꯂꯦꯞ ꯍꯦꯛ ꯂꯦꯞꯈꯤ. ꯑꯃꯔꯣꯝꯗ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯨ ꯃꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯣꯝꯆꯥꯒꯤꯗ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒ ꯈꯔ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ. ꯃꯗꯨꯗ ꯕꯕꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯂꯩꯀꯥꯏꯗꯐꯥꯎ ꯊꯣꯛꯇꯨꯅ ꯕꯕꯥꯅ ꯃꯤꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯝꯃꯤ. ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯇꯧꯔꯛꯀꯅꯨ, ꯅꯈꯣꯏ ꯅꯊꯋꯥꯏ ꯃꯥꯡꯒꯅꯤ. ꯏꯆꯥꯅꯨꯄꯥ 5ꯅꯤ, ꯀꯤꯕꯤꯒꯗꯕ ꯏꯕꯣꯆꯧ ꯅꯠꯇꯦ. ꯍꯦꯛ ꯈꯪꯉꯛꯄꯗ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯍꯥꯏ, ꯃꯤ ꯑꯃꯗ ꯑꯃꯨꯛ ꯋꯥꯔꯤ ꯇꯝ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤ ꯇꯝꯗꯨꯅ ꯆꯠꯄꯗꯒꯤ ꯑꯃꯨꯛ ꯍꯦꯛꯇ ꯈꯪꯂꯦꯞ ꯍꯦꯛ ꯂꯦꯞꯈꯤ. ꯃꯇꯝ ꯐꯅ ꯀꯨꯏꯅ ꯂꯦꯞꯄꯨꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄꯒꯤ ꯃꯝꯂꯤ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯨꯒꯦ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯌꯧꯁꯜꯂꯛꯄꯗ ꯃꯁꯛ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯃꯥꯒꯤ ꯕꯥꯔꯇꯤꯜ ꯑꯗꯨ ꯑꯃꯨꯛ ꯆꯤꯡ ꯑꯃꯨꯛ ꯌꯥꯟ ꯇꯧꯔꯒ ꯁꯥꯟꯅꯔꯛꯈꯤ. ꯃꯗꯨꯗ ꯏꯃꯥꯁꯨ ꯀꯤꯒꯟꯕ ꯃꯤꯗꯤ ꯅꯠꯇꯦꯗꯣ ꯏꯃꯥꯁꯨ ꯍꯟꯕ ꯂꯩꯇꯅ ꯏꯁꯤꯡ ꯀꯜꯂꯒ ꯃꯤ ꯎꯁꯤꯠꯇꯕ ꯅꯈ꯭ꯋꯥꯡ ꯊꯤꯗꯦꯛꯀꯦ ꯍꯥꯏꯗꯅ ꯆꯤꯟ ꯊꯤꯗꯨꯅ ꯌꯨꯝꯂꯣꯝꯗ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯗꯨꯒ ꯆꯪꯉꯛꯈꯤ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯝꯃꯤ. ꯅꯨꯡꯊꯤꯟ ꯑꯣꯏꯒꯦꯔꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯒꯦꯔꯥ ꯖꯤꯡꯒ ꯃꯊꯛꯇ ꯅꯨꯡꯗꯨꯝꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯒꯣꯡ ꯑꯣꯟꯊꯔꯛꯄꯒ ꯑꯗꯨꯒ ꯃꯈꯥꯗꯅ ꯀꯔꯤꯁꯨ ꯇꯥꯔꯛꯇꯕ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯨꯏꯁꯦꯟꯒ ꯍꯦꯛꯇ ꯈꯣꯡꯉꯛꯄ, ꯇꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯈꯨꯕꯥꯛꯀ ꯑꯃ ꯑꯅꯤ ꯍꯦꯛꯇ ꯈꯨꯖꯜꯂꯛꯄ, ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯧꯔꯛꯈꯤ. ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯌꯥ ꯍꯦꯟꯅꯗꯤ ꯈꯟꯖꯜꯂꯨꯗꯦ. ꯃꯤ ꯌꯥꯝꯗꯕ ꯏꯃꯨꯡꯗꯗꯤ ꯃꯁꯤ ꯀꯤꯕꯅ ꯂꯣꯏꯔꯒꯗꯕ ꯊꯕꯛ ꯑꯃꯅꯤ. ꯕꯕꯥꯁꯨ ꯍꯤꯡ ꯀꯥꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯤ ꯐꯠꯇꯕ ꯃꯥꯒꯤꯁꯨ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯎꯃꯪ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥ ꯑꯃ ꯊꯦꯡꯉꯀꯥꯟ ꯍꯦꯛꯇ ꯆꯪꯈꯤꯕ ꯑꯃ ꯎꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯦꯟꯅꯔꯒ ꯂꯥꯛꯄꯗꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯃꯌꯥꯝꯅ ꯎꯃꯪ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯨꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯅꯔꯝꯃꯤ. ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠꯇꯨ ꯌꯥꯎꯗ꯭ꯔꯦ, ꯕꯕꯥꯗꯤ ꯌꯥꯎꯔꯝꯃꯤ. ꯀꯣꯟꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯈꯤꯕ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯔꯒ ꯀꯅꯥꯅꯣ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯕ ꯃꯤꯒꯤ ꯄꯣꯠꯆꯩ ꯌꯥꯝꯅ ꯍꯨꯒꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ. ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯊꯥꯏꯅ ꯃꯃꯥꯡꯗꯁꯨ ꯂꯥꯏ ꯁꯥꯟꯅꯔꯝꯕꯒꯤ ꯃꯈꯣꯏ ꯌꯨꯝꯊꯪꯅꯕꯅ ꯇꯞꯇꯥꯅ ꯐꯨꯗꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ. ꯃꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯪ ꯑꯃꯨꯛ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯒꯦꯠ ꯂꯥꯎꯅ ꯅꯝꯃꯒ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ. ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯤꯕꯗꯨ ꯂꯥꯏ ꯁꯥꯟꯅꯕ ꯆꯪꯕꯅꯤ ꯍꯥꯏꯗꯅ, ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯗꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯂꯥꯏ ꯊꯥꯖꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯕꯗꯁꯨ ꯅꯪꯅ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯀꯨꯝꯍꯩ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯅꯨꯄꯥꯗꯣ ꯇꯞꯇꯥꯅ ꯐꯨꯗꯜꯂꯝꯃꯤ. ꯃꯗꯨꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯕꯕꯥꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯅ ꯈꯣꯡ ꯄꯥꯏꯔꯒ ꯈꯣꯏꯔꯝꯃꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯃꯊꯪꯒ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯇꯧꯔꯝꯕ ꯊꯦꯡꯅꯔꯝꯃꯗꯤ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯈꯔ ꯉꯥꯡꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯅꯨꯄꯥꯗꯨ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯍꯧꯔꯛꯈꯤꯗ꯭ꯔꯦ. ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.